Warakpinaba Leitrabagumlaba Kuki Militantsingna Itham Moirangpurelda Ngarangsu Landarakhre Pawasi Paunil Khol Pausedagi Lakkadabani Warakpinaba Leitraba Kuki Militantsingna Lamdam asida Satharagliba Sahi Amaga Tha ama Henjilaklaba Mitaisingda Onsinduna Landavagi Manungchanna Haukiba Numit Karanigi Mamangdagi Jiribamda Anoba Lanfam ama Onthorokraba matung Chinga Tainana Ladiba Mapamsingda Leptana Landarakhre Ngarang ayok pung mapanlom tarak padwaida Imphal East District ki Itham Moirangpurelgi tongan ba mapamahumda Kuki Militantsingna bom amadi apaba Mikhal ki khusukhulai sisinaduna akan ba mawongda Landarakhre thogdok asigi pause asina phangba paugi matungin Kuki Militantsingna Landarakpa aduda khulngagliba sing amadi mafam adugi prajasingda asokapan yaukhiba leite haire mafam aduda leiriba Central Security Force singna mitai miyamda bom amadi nongmai kapsinduna Landaragliba Kuki Militantsinggi mathakta khudhanbagi mahut mitai miyambu kanjanaba lakliba mitai miyambu lambida thatuna oina leibagi thawongbo mafam adugi miyamna pendaba kaya phongdoknarakle ningsingba yabadi Itham Moirangpurel asi nunglengoigi thabak subana maruoiba sinpham oiba lamdam amane hairiba mafam asida khunjasinggi thabak sufamda tatana Kuki Militantsingna Landarakpadagi mitai miyam thabak sufam nompham khangdana leiribane Amaromda Kuki Militantsingna Itham Moirangpurelda Landarakpadagi mitai praja miyambu kananaba sangsiluba khulngakpasing Central Security Force singna fajinnaba honarakpadagi mafam adugi miyamga yamna chawna muknaba thokre miyamgi punsi ngangnaba lakliba Security Force singna Kuki Militantsingna bom amadi nongmai kapsinduna Landarakpada karisu tawduna leisinba aduda miyamgi punsi kannaba khulngakliba singbu fajinnaba honarakpagi thawong asi yamna laibak thibane Miyamgi punsi ngakpa ngamdaba Kuki Militantsingbu saugatpa manba thawong sathariba Central Security Force sing Wathok pikro haiba wafamsingsu thamnarakle Lan Soknaba Matamda Ngakna Chatkadaba Chatna Kanglon Kayamarum Malemgi Oina Lei Kangjam Khagendra Pawasi Kangla Pausedagi Lakkadabani Manipur da thogliba irang asigi haurakfam tongan ba international forum sing yawhanduna achumaran puthoknaba honasi haina Manipur Human Rights Commission MHRC ki member Kangjam Khagendra na phongdokre wafam asi Manipur University ki Department of Law amadi MHRC na sinduna China role amasung International Humanitarian Law gi matangda pangthokpa nongmagi khananai na bamifam amada mahakna phongdokhibane Manipur University gi court hall da lamdam asigi saknairaba miyoising yauna pangthokhiba thauram aduga mari leinana Kangjam Khagendra na makhata na hai Lan Soknaba Matamda Ngakna Chatkadaba Chatna Kanglon Kayamarum Malemgi Oina Lei Masibu International Humanitarian Law Haina Malemgi Leiba kaya na khangnai hairiba Chatna Kanglon asi Manipurgi Oina su maheurol-dagi China role haiduna puyada iraga leiramme hiram Khudingmak ki Chatna Kanglon Kayamarum thamlamba asina Manipurgi chawkhutpagi thak amade culture amasung tradition gi masagadu lepa ngamlibane Manipur gumba irang yamna thokanba lam asida de Aikhoigi Chatna Kanglon Khudingmak khangba yamna mathau tai maramdi tunggi mirolna lamdam asi makhata na ngak selaga lehobada hena khudong chanabane ngasi pangthokliba khananai nabagi thauram asi mahai chanaba punna honamina se mifam asigi documentation ningthina tawduna international gi forum yaunaba khong thangjin se khongthang asina Manipur da thokliba irang asigi achumaran soidina lepa ngamgane madu natrabade aikhoigi achum wayel phangba ngamloi Achumba wayel fangle hairagasu matam thengthaba yai maram aduna thabak thauram khudingmakta documentation gi hainabi thamse tasengna hairagadi aikhoina thangjilliba khongthang ase khara thenglabara haina khalle adumakpu achumba adudi malemgi miyamda khanganba thoidokna mathau ta yaina Khagendra na makhata na phongdokhe ngasigi khananai nabagi thauram aduda MU gi BC Professor N Lokendra MHRC gi Head of Investigation Division Mamta Wahengbam MU gi School of Social Science ki Din Professor T.S. Purnima amade MU gi Department of Law gi Head Dr. Y. Premanandana Presidium member sing oina saruk yakhe Mikhal Loibaga Manipur gi Wathok Loisingani Hairamba Home Minister Manipur da Lakkadabani CPI Pawasi Pandam Pausedagi Lakkadabani Lok Sabha Mikhal Loibaga Manipur gi Wathok Loisingani Haikiba Union Home Minister Amit Shah Manipur da laktuna lanasi loisillu haina Communist Party of India CPI Manipur State Council na phongdorokle CPI na thadorokpa cherol amada jiribam phawba sandorokliba lanasi center na mateng panglibra haibasi miyamna hangduna laklaba wahang amane Lan asida leingak na kari thaudang lawgadagi haibadusu ngasi fawba mayek sengna uba phangdre
Jiribam khaktanatana amung na hongna na koktruk amasung Moirangpurelda akanba mawongda lan satharagle maram asina state asida thogliba lan ase Loisingani haibagi thajaba du leitre Mikhal Loibaga Manipurgi Wathok Loisingani haikhiba Union Home Minister Amit Shah masamak Manipurda laktuna lan asi loisingadaba ne Laivaki luraba thogdok wathok kaya waroisin purakpagi mahutta Prime Minister na Orissa amadi Andhra Pradesh ki Chief Minister singi wasakpagi thauramda chatuna saruk yariba si kari maramgi no Manipurgi wathok asi Prime Minister amagi maraibakta thokpa wathok natabara mamangi anisuba PM gi tamda usinadana amade khangsinadana leirudabasu haujikti khangfam thokle Manipurgi problem asi India miyamgi thengnariba human problem amane masida karigumba Prime Minister na khangsin usinadaba taravadi Prime Minister ama oibagi matik saribra haibasi miyamna soidana hangnarakane maram aduna handaki ahumlak suba Prime Minister Modi gi tamasida Manipurgi Chief Minister kaugduna assembly mifam phamanduna pumna makpu sangtainaba puraknaba honafam thoe maduna taduna laibak asigi tongan ba state singi Chief Minister singi wasakpa thiduna leidavade India si India oigani thajadre Manipurgi Chief Minister nasu CM ama oibagi chapsaba magunadu phongdokpiyo Jiribamgi oiriba phibam asida hakthengna chatuna amade koktruk Moirangpurelda su Chief Minister na chatfam thoe khudong thiba thogliba mafamsing asida laingaki maikhaidagi matik chaba security forcing thagadavane masida natana central forcing gi high officer sing kauduna makhoina chathariba soiba thokselsing wakhal tahanduna solution puraknaba lambi yatpa mathau tai hainasu cherol asina phongdorokle Khulai Paiba Kuki Furup Khudingmak terrorist ni haina lauthokadavane Pawasi pandam pawsi dagi laukhatsavane Am Kuki Khudingmak terrorist organization ni haina lauthokadavani haiba wafam thamladuna Cooperative Society of Youth Kosi elang khangpokpina mitai amadi Chief Minister gi security convoy da attack tawrakibagi thawong akanba mawong da condemn tawrakle Kosi gi chairman na thadorokpa cherol amada mamang sahigi May ahumdagi hauduna Kuki sing ngasi fawba lepa leitana mitai furuki mathakte attack satharagliba se terrorist ki communal violence ki thawong ni haidaba yaroi lamdam asigi ethnic group amabu manganana bagi asang balalong amaga loinana chatharakpa terrorist group khudingmak lamdam asidagi tanthokhigadavane Jiribam lambida Manipurgi Chief Minister Advanced Security Convoy da satharakpa attack adumak Cooperative Society asina akanba mawong da condemn tawe India laingang na thawsadavagi mawonggum AR sing na Kuki da atamna mateng pangsenduna laibak asibu rule of law leitabagum mitai sing buhat pa madi mayum makay may thadok pagi thawong satharagliba si khudak taleban gadavane Manipur laingang na ihenba state forcing season na duna terroristing asibu mayong na bada kosi na sumangjil thana saruk yagani haina cherol asina phongdorokle Jiri da khariba vap oyer sing lokthokre pawasi kangla paw se dagi lokhatsavane ngarang ayuk pung 12 minute kuntra tabada Jiribamgi Chandrapur Ward number 7 da leiriba Rani Beng da khariba vap oyer amade Bankar Singh SP Jiribam Maharabam Pradip Singh kuntraga mapan suba AR gi CEO Akash Kumar BJP Manipur State ki General Secretary K Sharad Kumar Ihaw yakasang irai si amade Khunjasing yauna Rani Beng da punna changduna yengsin minakre yengsin khibaduda khaduna leiramba bab wayar amade saramba Bankar Singh lauthokhe matungda SP gi office da mifam ama phaminaduna yanaba purakre mifam aduna kharamba bab wayar lauthokre AR CRPF amade Manipur Police yauna punna leiriba Chandrapur Ward number 7 asi ngakpa haina yanakhe kuntraga mapan suba AR gi CEO Akash Kumar na Khunjasing da haikhibada matungda sigumba Khunjasing da nungaitaba madi kigadaba thabak amata tawhaloi loinana nasa gi yumda leibiyu haiba wafam sing thamkhe aduga United Tribal Liberation Army utlagi chairman SK thadaw haiba miyoi ase surrender ne sugi group ama natte mahakasi micham amagum leiraba miyoi ne Rani Beng da masa leite haiba wafam thamkhe counter economic blockade tawrakpa yai KZBV pawasi kangla paw se dagi lokhatsavane Kuki zo volunteer Bangay hang KZBV amade tuilang khol kauba loop asigi information and publicity ge kethang khongjai na thadorok pachero laman hairivade Jiri town da arambai tengol amadi maitai maira paibi sing na Kuki zo singi chana thangnaba amade medical gi polam sing pubada blockade sathariba sigi mayokta National Highway 37 da counter economic blockade tawrakpa yai cherol asina makha taraduna haukiba June 3 El Lalian Muang kauba
Bengwam khulda leiba miyoy asi thiba khangdan leire. Masida natana haukiba me taraga taretasu. Moljol khulda leiba Saigoglen Singsan kauba miyoy amasu Jiri Turelgi Moljol khul manakta sina fangkiba leikhre. Jiri da leiba Kuki zo singi yum kaya mai thaba leikhre. Asigumba singasi ethics ki wang madane. Minungsi yaudana asigumba kaya chathariba made Jiri taungda Kuki zogi mayokta chathariba blockade asi leptrabade. Imphal Jiribam lambida counter economic blockade chathagani haina cherola duna phongok le.